Hi ma'am, Mummy hopes na amo tado ma'am we kung ano ko mse wahi amani katang haje ke ngasi de am ten mi da kan ba akhoi gi manipur da ngasi kano ai kana chusampur da training to ni adu to ni da to ni kai no mo khoi na ngang i ma'am do len hai manipur si da moi gi len kai le ke india gi ne si de kan ba adu ha na khang angang masa na asai kano da tambiu hai ba gi type da Tivong Jawa Tambiramaga Tivong do India is Atoga as Aigilene, I country Shem de Adiga, and a hive do the Indiana kind of Nunda Nangilian will be Roe Kamba. Hangumatum, Yut meam do, Paraga training Torido, Taubukim Hotane, Yut meam do the Nankaramba, Chobo, any Nang Shumai Togodom, and Tobni, Paba, Sumbatap, you no way Tambigino. No may pining the ba engineering winning ba they did also winning ba IPS winning ba may am do so. No coin panzel laga angang no may pahel laga kaigan no. Ado di hayang di adum in the government adum high tab Milton chini Milton ni ado di karai lay no kamay to no noise noise karma from the lay no adum high tab ne. Aduna so of difference kaino hay kanda yeng ba kanda su hoy ISIS na tauba mawong pimu setlaga heta Wendell da depend to khaiba gari maning daga akhoi di ISI ni akhoi di freedom fighter ni gana adugum di India government na su kaisu yaro khaba integrity Manipur gi integrity boundary cross tawgri ba mafam je sida nang mitop sang kera mataw kera nang na phana talaga ju nang na phana pamaga ju nang na Badnam mayam piraga ju nang na oida padaba mayam nanga ju India government na loina uri khaba aina haiga dawma adon oida padaba je tawgum ji khaba na sagi angang training dawgi mahutta ko khaba angang youth laiba youth ni lan hodoi je na sei ni phu mari ma suba nupa don lan changa dom te mayum na tum de angang do da sai thinjalaga ade aina ngakpa ju mama mapa oiba mayam jina angang ai je senadra kaino mangal lai je asnang tawning tawro adu tawro ada tawro na loi thado bra somai la aga di kaino manipur do je hayeng Jammu Kashmir gi type ta depend tawnara ne adu mo wakhan du di pamda su nu sinana asu phajana lairapa matam je hoi border ne border maya dagi kanam ta changalakta ba depend tawhandabida sai anga amma India country ni India country sida apaw mi mo ge sana khona bada bo art and culture da bu ero kok thonga sum lai ma'am sigum marak sida yahon abam sigum marak sida demography je sum change taw panina social media da sum change taw ta adu ma social media change taw pai matungina adu ma depend to hol o seng mai de sonda as khulai ka paiba tambiraga adai nongmai training tawbiraga angang ai du da injalaga mi hat ma ba hayang mi se kachu leitana uhan ba mi oi bagi punsi kachu leitana uhan ba du di uhal da kanu atu dana punsi je ka hayang adum hai da ne adum hai jine militancy na ha adum mo mayam da tambi ba da gi ne ngasi militancy na hai je adum mo mayam do mangan gi be ijat to mangan gi be na tro just news ka kauraga akhon tawi training ji gemu lauga na tauraga thadore population ke am ga depend tawge minute manga da loi ga do pot me am je yi ngi bane heman ba yam heman ba ka yam heman bai ne yeng janu khara ai wa khan de ai khoi ima isa ai sinau ai youth meam loi na wa nari si matungina khona horde khon depend tawde khona ngasi bu urokpa matamda khona yengpa matamda hoi khangse yengse achumba dum lakane khoye achumba je lakpa matamda ne khang doi je mina kadai da lai ya khoi ai ma makeup thom da ba dai di kano ga je thola dom ne hujik di kha thola ne ai asem ba jo hai ga di thola dom ne hujik di khang de mami chida kaino pale ji all India lai je kuki na anamba loi lai ne all India lai state ko ringo ta kuki na tana lai bam jaw de loi lai ne aduga
ꯑꯆꯧꯕ ꯑꯐꯕ ꯊꯕꯛ ꯑꯃꯇꯗꯤ ꯇꯧꯗꯕ ꯃꯣꯏꯅ ꯁ꯭ꯄꯥ ꯈꯔ ꯍꯥꯡ ꯑꯗꯩꯗꯤ ꯇꯣꯛꯁꯤꯀꯥꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯃꯣꯏꯁꯦ ꯈꯪꯉꯕ ꯑꯗꯩꯗꯤ ꯑꯍꯤꯡꯗ ꯕꯥꯔꯣꯗ ꯆꯨꯔꯨꯞꯈꯛ ꯊꯛꯆꯜꯂꯒ ꯑꯗꯩ ꯗꯦꯜꯂꯤꯗ ꯀꯩꯗ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦ ꯈꯪꯉꯕ ꯑꯁꯦꯡꯕꯩꯗꯤ ꯍꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯩ ꯂꯣꯏꯅ ꯂꯣꯏ ꯁꯤꯖꯤꯟꯅꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯗꯤꯄꯦꯟ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯀꯟꯐ꯭ꯂꯤꯛꯁ ꯑꯣꯏꯔꯛꯄ ꯄꯣꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁꯦꯡꯕꯩꯗꯤ ꯀꯟꯐ꯭ꯂꯤꯛꯁ ꯑꯣꯏꯔꯛꯄꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯁꯜꯂꯒ ꯉꯁꯥꯏꯒꯤ ꯌꯨꯠꯇꯣ ꯑꯔꯥꯟꯕ ꯃꯐꯝꯗ ꯆꯠꯍꯟꯈꯤꯅꯕ मागी माइंडसे सिजे इंडिया गवर्नमेंट खितंग येंगदबनी मणिपुर स्टेट गवर्नमेंट खितंग येंगदबनी सिगुम मयामसे थिंबियु सिगुम मयामसे ऑर्डर अमा थोपियु कइनो हागना सिगुम मयामसे तौहनबदी फत्ते कइनो हागना यूथ मयामसिदा सही वाखनसिदा तुम कहदरे मची ngaraंगी लान नतेबा सिदे थमायना सेंबी दोइसे इ सेंबीरिबा मीसे हाना फानब होनजेबा सेंबैदे सिदे फराई पालगा डिपेंड तौरगे मासे मपुंसी चुपा जेलदा कइदा थमनबा सिगुम मयामसे पामे कइनो हागना सीना अदुकी मतिक मांगलकनी अदुकी मतिक डिपेंड तौरकने हंगुरकांदा अइना तौरी ट्रेनिंग जे अइना पीरी ट्रेनिंग जे नंगना पीरी ट्रेनिंग जे कदाइदा पीरिनो हंगकांदा सिदी मोदी साहबता ताइनोये सिदी बिरेन साहबता ताइनोये मणिपुर की सेम बिरेनदा हंगुगाना हारकपा वाइसिदी नेवर युम तानिंगद्रेबा खंगबा सिजे काइगिनो कदाइदै सोइबनो मणिपुर गवर्नमेंट की सोइबा इंडिया गवर्नमेंट की सोइबा खंगबा आना लोइसलंबा याबा पोसे अंगांग यूथ मयामसिदा मकोकसिदा हुजिक चंगिबा पोसे सिजे वास आउट तौबा ngमोय अखोइना इंडिया गवर्नमेंट पबजी सानाबगी टाइपता सानहनबदुदी सानहनगुमजेबा खंगबा अखोइगी यूथ मयामसिदा अखोइगी लैरिबा लाइक लाइसु हैरबा इसिनाव मयामसिदा मखोइसे सि चैलेंज होइना ओंथोगको लाइकता कमाई तौनी अफबदा कमाई तौनी अचौबा कमाई होइनी कैदौदोइनो सिदा लो हाइबजे सिनी इंडिया की मखादा अखोइ पोनगदौ नते इंडिया की मतुंग इन्नरगा अखोइ सागदौ नते अखोइ होनगदौबने इंटरनेशनल थाक यौना सिगुम मयाम तंबीबा याम दरकार होय कनो खुलाई पाइरगा लाल हौरगा अदैदि मी हालगा मिचम हालगा मागा आइगे एनिमीज नते खंगबा एनिमीज हाइजे कदाइदा लाई हाइकांदा साइगे मा मसाना अतंगवादीनी अखोइगी मणिपुर सिदा हिंगनिंद्रे अतोप मफमदा चलगा हिंजरुरगे तोंगानबा स्टेट अमा कंट्री अमा डिपेंड अमा तौरबा मतमदा अदुदा हिंजरुरगेना चलुबा कांगुदुनेबा खंगबा एनिमी हारेजे अदो सिगुम्बा वाही कितंग थमगे मयामदा साउबसु यादे इसिनाव लैरिबा अखोइ लालहौरिबा डिपेंड तौरिबा मयामदासु सिगुम्बा खितंग एडवाइस पीगे अखोइ हिंगी अखोइ चारी अखोइ लैरी खंगबा मफम खुदिंगमक्ता चटकनी मफम खुदिंगमक्ता लैगनी को अदुबु यूथ मयामसिदा सिगुम्बा वाखनजे सुम चेललपसे अइ नुंगाइजदे तसेंगना हाइगदि सिगुम्बा मयामसिना समाजसिदा अखोइगी इंडिया सिदा काकी मति मांगलकनी सिगुम्बदगी सो ऑफ डिफरेंट ngasi तौरिबा नार्को टेररिज्म की वार तौरइबा दैदी खरना इंझलगा पैसा पाइबा खरना इंझलगा हेता पुटौना तौबा मीगजे मीगी पुंसीगजे कैसु लैतना वैल्यू लैतना खलनबा मंगसम का हापा नोंमैना कापा मरा लेजदबा मीबो सुमाइ डिपेंड तौबजिदि सुमुजे पामथे खंबा होय इंडिया गवर्नमेंट थोनबनी मणिपुर गवर्नमेंट थोनबनी सिदि आई हाइजगे तसेंना सिगुम मयामजे कंट्रोल तौनबा होय साइगी अगी युमदा लैबा अगी सिनाव मयामजे कुकीना सी तौई मैतैना सी तौईना सुम इंझनरगा सुमाइन सुम तौ लैगिना मोइबु फादरगा यूथ मयामदो फादरगा तौबा यादेको खोइ नोंमा फादो खोइजु मोइगा खोइगा सामिन्ना लैरकपनी खोइजु मोइगा सामिन्ना लैरकपनी अदुना लान तौबा यादे तुमिन्ना लैसी तुमिन्ना नुंगाइरगा से इंडिया गवर्नमेंट थोलकपा ऑर्डर की मतुंगिना अखोइ तुंगदे इल्लगा चसी अखोइ डिपेंड तौरगा लैसी हाइबा पोतो अदुगुम्बा थंबीरगदि अखोइ मणिपुर से शांति लाकद्रना अइ वाखनदे थम्मे अदु नत्रगना ngसाइगे लाइबा पीआर गुम्बा कइगुम्बा थमजलगा ngसाइगे लैबा खुलाई पाइनरिबा मयामसे होय स्टेट फोर्स की फोर्स लैगिरे सिददि अखोइ डिपेंड तौनंगाइ लैते मोइनी कंट्रोल तौदोइदि मोइना कंट्रोल तौद्रगा मोइना कंट्रोल तौजबने अदुगा ngसाइगे विलेज डिफेंस फोर्स लैबा कोलैबा मयामसे लोइना ऑब्जर्वर तौर बैन तौसलगा एनिमेशन मयामसे
ꯑꯣꯕꯖꯥꯔꯚꯔ ꯇꯧꯔꯒ ꯂꯣꯏꯅ ꯐꯥꯒꯠꯂꯕ ꯃꯇꯨꯡꯗ ꯂꯣꯏꯅ ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯨꯠ ꯊꯥꯔꯛꯏꯁꯦ ꯍꯥꯟꯅ ꯌꯦꯡꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗꯣ ꯗꯤꯄꯦꯟ ꯇꯧꯔꯒ ꯑꯣꯞꯖꯥꯔꯞ ꯇꯧꯔꯒ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯗꯤꯄꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯣꯏꯅ ꯐꯥꯒꯗ꯭ꯔꯅ ꯈꯜꯂꯦꯕ ꯑꯩ ꯋꯥꯈꯜꯗꯗꯤ ꯁꯨꯝ ꯏꯔꯥꯡꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯅꯠꯇꯦ ꯅꯣꯡꯃꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯁꯦꯡꯕꯒꯤꯗꯤ 90,000 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯗꯔꯛꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯗꯨꯐꯥꯎꯗ ꯉꯁꯤꯐꯥꯎꯗ ꯗꯤꯄꯦꯟ ꯇꯧꯔ ꯂꯩꯌꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯤꯅ ꯑꯩꯈꯣꯏ ꯉꯛꯑꯦ ꯑꯁꯦꯡꯕꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯅꯣꯡꯃꯒꯤ ꯑꯉꯥꯡꯗꯒꯤ ꯑꯗꯩꯗꯤ ꯌꯨꯠ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯕ꯭ꯔꯦꯟꯁꯦ ꯄꯨꯔꯥ ꯀꯪꯒ꯭ꯔꯦꯁ ꯃꯇꯝꯗ ꯑꯗꯒꯤ ꯄꯥꯟꯈꯤꯕ ꯂꯩꯕꯥꯛ ꯁꯔꯀꯥꯔ ꯃꯌꯥꯝꯁꯤꯗ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯕ ꯌꯥꯎꯗꯦꯕ ꯈꯪꯕ ꯄꯨꯔꯥ ꯕ꯭ꯔꯦꯟ ꯋꯥꯁꯁꯦ ꯇꯧꯍꯟꯕꯤꯅꯦꯕ ꯑꯉꯥꯡꯉꯩꯁꯤꯗ ꯌꯨꯠ ꯃꯌꯥꯝꯁꯤꯗ ꯑꯗꯨꯅꯗꯤ ꯑꯐꯕ ꯀꯔꯤꯝꯇ ꯈꯜꯂꯔꯣꯏ ꯑꯉꯥꯡꯉꯩꯁꯦ ꯁꯔꯀꯥꯔꯕꯨ ꯊꯥꯖꯒꯗ꯭ꯔꯥ ꯃꯣꯏꯒꯤ ꯗꯤꯐꯥꯟꯗꯔ ꯑꯣꯏꯅ ꯅꯨꯡ ꯈꯔ ꯊꯣꯝꯖꯤꯜꯂꯛꯑꯅꯤ MLA ꯃꯟꯇ꯭ꯔꯤ ꯂꯥꯛꯑꯀꯥꯟꯗ ꯏꯖꯠꯇꯣ ꯀꯔꯤꯝ ꯂꯩꯍꯟꯗꯕ ꯋꯥꯅꯤ ꯈꯪꯉꯕ ꯁꯤꯗꯅꯤ ꯂꯥꯛꯏ ꯄꯣꯠꯁꯦ MLA ꯃꯟꯇ꯭ꯔꯤ ꯂꯩꯒꯦꯔꯥ ꯑꯃ ꯂꯩꯒꯦꯔꯥ ꯅꯨꯡ ꯂꯣꯏ ꯊꯣꯝꯖꯤꯜꯂꯛꯑꯅꯤ ꯅꯨꯡ ꯉꯁꯥꯏꯒꯤ JNKꯗꯩ ꯈꯔ ꯍꯦꯜꯂꯛꯑꯅꯦꯕ ꯁꯤꯗꯅꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯑꯃꯨꯛ ꯀꯤꯔꯛꯏꯁꯦ ꯑꯗꯨ ꯈꯤꯇꯪ ꯈꯟꯕꯤꯔꯣ ꯃꯌꯥꯝꯁꯨ ꯈꯪꯉꯕ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯩꯗꯤ ꯑꯣꯖꯥ ꯂꯥꯏ ꯒꯨꯔꯨ ꯃꯌꯥꯝ ꯑꯍꯩꯕ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯁꯤꯅꯁꯨ ꯈꯤꯇꯪ ꯈꯟꯕꯤꯔꯒ ꯉꯁꯥꯏꯒꯤ ꯁꯣ ꯑꯣꯐ ꯗꯤꯐꯔꯦꯟꯁ ꯂꯥꯛꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯑꯉꯥꯡꯉꯩꯁꯤꯗ ꯇꯝꯕꯤꯕ ꯑꯃ ꯂꯩꯈꯔꯦ ꯑꯗꯩꯗꯤ ꯇꯥꯛꯄꯤꯕ ꯑꯃ ꯂꯩꯈꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯆꯠꯂꯒꯗꯤ ꯑꯗꯨꯝ ꯑꯇꯪꯋꯥꯗꯤꯅꯤ ꯑꯗꯩꯗꯤ ꯃꯤꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯒꯗꯤ ꯃꯤꯂꯤꯇꯦꯟꯁꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯇꯥꯔꯦ ꯆꯝꯅ ꯍꯤꯡꯖꯔꯤꯕ ꯆꯝꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯗꯣ ꯀꯥꯏꯍꯟꯅꯕ ꯂꯣꯏꯅ ꯇꯧꯔꯛꯄ ꯄꯣꯠꯅꯤꯅ ꯑꯗꯨꯅꯗꯤ ꯄꯨꯟꯁꯤꯗꯣ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯝ ꯍꯥꯠꯇꯣꯛꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯝ ꯗꯤꯄꯦꯟ ꯇꯧꯅꯔꯒ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯈꯜꯂꯣ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯇꯨꯔꯕꯨꯡꯗ ꯕꯤꯁꯦꯝꯄꯨꯔ ꯇꯨꯔꯕꯨꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯨꯀꯤꯉꯩꯁꯦ ꯑꯁꯦꯡꯕꯩꯗꯤ ꯅꯥꯒꯥꯉꯩꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯂꯩ ꯑꯗꯩ ꯃꯣꯏꯒꯤ ꯐꯨꯝꯐꯝ ꯂꯩ ꯑꯗꯨꯒ ꯀꯨꯀꯤꯗꯤ ꯃꯌꯨꯝꯗ ꯂꯣꯏ ꯐꯨꯝꯕꯅꯦꯕ ꯃꯣꯏ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯑꯗꯣ ꯍꯟꯗꯛ ꯀꯩꯅꯣ ꯍꯥꯏꯗ ꯃꯣꯏ ꯑꯁꯤꯕꯉꯩꯗꯣ ꯃꯣꯏ ꯂꯣꯏ ꯐꯨꯝꯅꯤ ꯑꯃꯗ ꯑꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯍꯦꯛꯇ ꯄꯣꯡꯗ ꯍꯣꯡꯕ ꯌꯥꯕ꯭ꯔꯥꯅ ꯑꯩꯁꯨ ꯁꯤꯃꯗꯤ ꯍꯪꯖꯒꯦ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯉꯩꯗ ꯈꯪꯕ ꯃꯇꯝꯗ ꯅꯣꯏꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯅ ꯅꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯆꯥ ꯅꯁꯨ ꯁꯤꯕ ꯃꯇꯝꯗ ꯅꯣꯏꯒꯤ ꯅꯌꯨꯝ ꯃꯃꯥꯡꯗ ꯂꯣꯏꯅ ꯐꯨꯝꯃꯤꯀꯣ ꯈꯪꯕ ꯅꯌꯨꯝ ꯃꯃꯥꯡꯗ ꯐꯨꯝꯃꯤ ꯅꯌꯨꯝ ꯃꯃꯥꯡꯗ ꯁꯪꯁꯥꯔ ꯇꯧꯏ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯅ ꯅꯌꯨꯝ ꯃꯃꯥꯡꯗ ꯁꯪꯁꯥꯔ ꯇꯧꯏ ꯍꯥꯏꯕꯅꯦ ꯈꯪꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯔꯝꯕ ꯆꯦꯟꯖꯅꯣ ꯅꯣꯏ ꯂꯥꯛꯏꯁꯦ ꯁꯤꯁꯨ ꯑꯃꯔꯣꯝꯗ ꯅꯣꯛꯅꯤꯡꯉꯥꯏꯅꯦ ꯏꯟꯗꯤꯌꯥꯒꯤ ꯒꯃꯦꯟꯅ ꯎꯀꯥꯟꯗ ꯅꯣꯏ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯀꯝꯃꯨꯅꯤꯇꯤꯁꯅꯣ ꯑꯗꯩꯗꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕ ꯀꯝꯃꯨꯅꯤꯇꯤꯁꯅꯣꯅ ꯍꯪꯉꯀꯥꯟꯗ ꯌꯦꯡꯀꯥꯟꯗ ꯍꯥꯟꯅꯗꯩꯁꯨ ꯈꯪꯉꯝꯃꯅꯤꯀꯣ ꯃꯣꯏ ꯃꯤ ꯁꯤꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯐꯨꯝꯃꯤ ꯍꯧꯖꯤꯛꯁꯨ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯃꯌꯥꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯗ ꯁꯤ ꯇ꯭ꯔꯣꯕꯨꯡꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔ ꯐꯨꯝꯗꯣꯏꯅꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯑꯁꯤꯕ ꯃꯆꯥ ꯃꯁꯨꯗꯣ ꯃꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯐꯨꯝꯒꯦꯗꯤ ꯂꯩꯇꯗꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯐꯨꯝꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯍꯪꯅꯤꯡꯉꯥꯏꯅꯦꯕ ꯈꯪꯉꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯤ ꯍꯥꯏꯔꯒ ꯃꯃꯤ ꯍꯣꯞꯅ ꯃꯌꯥꯝꯕꯨ ꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯊꯣꯔꯛꯀꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯅ ꯍꯥꯏꯒꯗꯕ ꯉꯁꯥꯏꯒꯤ ꯌꯨꯠ ꯃꯌꯥꯝꯗ ꯐꯠꯇꯕ ꯇꯝꯕꯤꯕꯁꯦ ꯈꯪꯕ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯗꯣꯏꯅꯤꯀꯣ ꯑꯗꯨ ꯇꯧꯗꯦ ꯅꯪ ꯀꯩ ꯄꯥꯝꯃꯤꯅꯣ ꯑꯗꯨꯗ ꯏꯝꯄ꯭ꯔꯦꯁꯟ ꯇꯧꯕꯤꯔꯒ ꯃꯁꯥꯗ ꯉꯁꯥꯏꯒꯤ ꯊꯣꯛꯂꯛꯏꯕ ꯑꯉꯥꯡꯉꯩꯗꯣ ꯑꯗꯨꯗ ꯇꯝꯕꯤꯔꯒ ꯇꯝꯕꯤꯕꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯇꯝꯕꯤꯒꯗꯧꯕ ꯅꯠꯇꯦ ꯃꯤ ꯍꯥꯠꯄ ꯇꯝꯕꯤꯒꯗꯧꯕ ꯅꯠꯇꯦ ꯑꯉꯥꯡꯗꯨꯗ ꯅꯣꯏꯅ ꯄꯤꯁꯜꯂꯒ ꯍꯦꯟꯖꯜꯂꯒ ꯑꯁ ꯅꯪ ꯔꯦꯁꯄꯣꯟꯁ ꯂꯩꯔꯕ꯭ꯔꯥꯅ ꯍꯪꯀꯥꯟꯗ ꯑꯁ ꯃꯣꯗꯤꯗ ꯇꯥꯏꯅꯧ ꯑꯗꯩꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯇꯥꯏꯅꯧ ꯍꯥꯏꯕꯗꯤ ꯇꯥꯏꯅꯕꯤꯒꯅꯣꯕ ꯈꯪꯉꯕ ꯑꯁꯦꯡꯕꯒꯤꯗꯤ ꯁꯤꯒꯨꯝꯕꯁꯦ ꯅꯪꯒꯤ ꯔꯦꯁꯄꯣꯟꯁꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯁꯥ ꯊꯣꯛꯂꯛꯏꯗꯣ ꯑꯉꯥꯡꯗꯨ ꯀꯩ ꯇꯝꯕꯤꯅꯤ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯂꯥꯟ ꯊꯣꯛꯏꯁꯤ ꯅꯪ ꯄꯤꯁ ꯄꯥꯝꯗꯕ꯭ꯔꯣ ꯅꯪ ꯗꯤꯄꯦꯟ ꯇꯧꯗꯕ꯭ꯔꯣ ꯈꯤꯇꯪꯗꯤ ꯈꯜꯂꯣꯗꯅ ꯃꯤꯑꯣꯏꯕ ꯅꯠꯇꯕ꯭ꯔꯣ ꯅꯪꯕꯨ ꯁꯥꯔꯣ ꯖꯪꯒꯜꯗ ꯂꯩꯕ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯅꯪꯗ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯄꯤꯔꯛꯑꯦ ꯑꯗꯩꯗꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯄꯤꯔꯦ ꯅꯦꯠ ꯈꯔ ꯐꯪꯍꯜꯂꯦ ꯍꯧꯖꯤꯛ ꯐꯪꯍꯜꯂꯦ ꯅꯪ ꯀꯩ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯏꯟꯗꯤꯌా ꯒꯃꯦꯟ ꯇꯥꯏꯅꯧ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯈꯪꯕ ꯑꯁꯦꯡꯕꯗꯤ ꯑꯉꯥꯡ ꯂꯩꯔꯤꯕ ꯌꯨꯠ ꯆꯍꯤ 19ꯗꯒꯤꯅ 20, 19, 23, 19 ꯌꯨꯠꯅꯤ ꯃꯁꯥꯗ ꯌꯪ ꯂꯩꯔꯤꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯗ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝ ꯄꯤꯔꯒ ꯑꯐꯕ ꯊꯕꯛ ꯇꯧꯁꯤ ꯅꯣꯏ
ꯂꯥꯏꯔꯤꯛ ꯇꯝꯃꯤꯗꯣ ꯅꯣꯏ ꯁꯣꯟꯊꯒꯅꯨ ꯅꯣꯏ ꯑꯐꯕ ꯃꯐꯝꯗ ꯆꯠꯁꯤ ꯑꯗꯨ ꯇꯧꯁꯤꯅ ꯇꯝꯕꯤꯗ꯭ꯔꯦꯕ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯤ ꯀꯥꯞꯀꯗꯧꯕꯅꯤ ꯃꯤ ꯍꯥꯠꯀꯗꯧꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯝꯕꯤꯔꯒ ꯀꯩꯅꯣ ꯃꯅꯤꯄꯨꯔꯁꯤꯗ ꯑꯐꯕ ꯀꯔꯤꯅꯣ ꯄꯨꯔꯛꯇꯣꯏꯁꯨ ꯅꯣꯏꯕꯨ ꯃꯤꯂꯤꯇꯦꯟꯁꯤꯅꯤ ꯍꯥꯏꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯑꯇꯪꯋꯥꯗꯤꯅꯤ ꯍꯥꯏꯗ꯭ꯔꯒꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨ ꯂꯥꯛꯇꯥꯕꯅꯤ ꯑꯗꯨ ꯅꯁꯥ ꯅꯁꯥꯅ ꯈꯪꯉꯣ ꯁꯤ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯐꯥꯎꯗ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯥꯗꯣꯛꯄꯤꯔꯣ ꯈꯪꯕ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯄꯥꯝꯗꯕ꯭ꯔꯥ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯒ ꯀꯔꯤꯅꯣ ꯐꯪꯗꯣꯏꯁꯦ ꯀꯔꯤ ꯅꯨꯡꯉꯥꯏꯕꯅꯣ ꯀꯔꯤ ꯐꯪꯗꯣꯏꯅꯣ ꯍꯥꯟꯅ ꯆꯥꯔꯤ ꯅꯣꯏꯒꯤ ꯑꯋꯥꯠꯄ ꯅꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯅ ꯆꯈꯥꯎꯗꯩꯕ ꯄꯨꯊꯣꯛꯑꯒ ꯅꯈꯣꯏꯗ ꯑꯐꯕ ꯃꯌꯥꯝ ꯄꯤꯔꯤ ꯅꯪꯁꯨ ꯃꯩꯇꯩ ꯅꯪꯁꯨ ꯀꯨꯀꯤꯅꯤ ꯅꯪꯁꯨ ꯅꯥꯒꯥꯅꯤ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯑꯣꯟꯂꯤ ꯍꯤꯜ ꯏꯁ ꯑꯦꯔꯤꯌꯥꯗꯩꯅꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯀꯅꯥꯅ ꯗꯦꯜꯂꯤꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯅꯪꯕꯨ ꯆꯤꯟ ꯀꯨꯀꯤꯅꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯒꯅꯤ ꯆꯤꯟꯗꯩ ꯂꯥꯛꯄꯅꯤ ꯆꯥꯏꯅꯤꯁꯅꯤ ꯑꯗꯨꯅꯦꯅ ꯑꯗꯨꯒꯨꯝꯕꯗꯣ ꯈꯤꯇꯪ ꯈꯟꯕꯤꯔꯛꯑꯣꯕ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯅꯉꯣꯟꯗ ꯐꯦꯁꯤꯂꯤꯇꯤ ꯃꯥꯡꯒꯗ꯭ꯔꯥ ꯑꯗꯨꯗꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁꯦꯗꯨꯜ ꯀꯥꯁꯀꯤ ꯑꯗꯨꯒꯤ ꯑꯩ ꯂꯝ ꯃꯥꯡꯕ ꯌꯥꯗꯦ ꯑꯩ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯅꯤ ꯃꯣꯏ ꯂꯥꯛꯑꯅꯤ ꯆꯤꯡꯗꯨꯅ ꯅꯪ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯕ꯭ꯔꯥ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯉꯝꯃꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯅꯕꯒꯤ ꯅꯣꯏ ꯆꯤꯡꯗꯣ ꯑꯩꯈꯣꯏ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ ꯗꯤꯄꯦꯟ ꯇꯧꯐꯝ ꯊꯣꯛꯄ ꯇꯧ ꯅꯣꯏ ꯍꯤꯡꯐꯝ ꯊꯣꯛꯄ ꯍꯤꯡꯉꯨ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ ꯂꯩꯃꯤꯟꯅꯁꯤ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯅꯤ ꯐꯠꯇꯕꯗꯨꯗꯤ ꯀꯥꯏ ꯂꯩ ꯑꯉꯥꯡ ꯁꯦꯝꯃꯒ ꯑꯉꯥꯡ ꯌꯨꯠ ꯃꯌꯥꯝꯗꯨ ꯅꯣꯡꯃꯩ ꯄꯥꯏꯌꯨ ꯑꯩꯅ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯛ ꯀꯥꯟꯗ ꯆꯍꯤ 6ꯀꯤ ꯑꯉꯥꯡ ꯆꯍꯤ 3, 9, 10ꯃꯨꯛ ꯁꯨꯔꯛꯄ ꯑꯉꯥꯡꯗꯨꯗ AK-47 ꯌꯥꯜꯍꯜꯂꯒ ꯀꯦꯅꯣꯅꯦ ꯀꯥꯏꯅ ꯗꯤꯄꯦꯟ ꯇꯧꯕꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦꯕ ꯈꯪꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯗꯤ ꯕ꯭ꯂꯦꯛ ꯗꯥꯏꯃꯟꯒꯤ ꯍꯣꯂꯤꯋꯨꯗꯀꯤ ꯗꯥꯏꯃꯟ ꯐꯪꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯩ ꯑꯗꯨ ꯐꯪꯗꯦ ꯑꯗꯨ ꯀꯩꯁꯨ ꯑꯣꯏꯊꯣꯛꯇꯦꯗꯅꯀோ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯈꯟꯕꯤꯌꯣꯕ ꯈꯪꯉꯕ ꯀꯩꯁꯨ ꯑꯣꯏꯊꯣꯛꯄ ꯉꯝꯃꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯗꯤ ꯈꯪꯉꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯉꯥꯡꯅꯤꯡꯉꯤ ꯃꯌꯥꯝꯁꯨ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨ ꯀꯩꯁꯨ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯒꯗꯧꯕ ꯐꯖꯅ ꯆꯨꯝꯅ ꯂꯩꯃꯤꯟꯅꯁꯤ ꯆꯨꯝꯅ ꯍꯤꯡꯃꯤꯟꯅꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯣꯛꯄꯤꯔꯣ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯅꯪꯅ ꯗꯤꯄꯦꯟ ꯇꯧꯔꯤꯗꯣ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯂꯣꯏ ꯈꯪꯉꯤꯅꯤ ꯀꯅꯥ ꯂꯥꯜꯂꯤꯅꯣ ꯀꯅꯥ ꯆꯨꯝꯃꯤꯅꯣ ꯀꯅꯥꯒꯤ ꯃꯊꯛꯇ ꯗꯤꯄꯦꯟ ꯇꯧꯔꯤꯅꯣ ꯅꯣꯏ ꯅꯌꯥ ꯀꯨꯝꯃꯒ ꯂꯩꯒꯅꯤ ꯈꯪꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈꯪꯉꯕ ꯅꯌꯥ ꯀꯨꯝꯃꯛꯀꯅꯤ ꯃꯇꯝꯗ ꯑꯆꯨꯝꯕꯅ ꯀꯅꯥꯅꯣ ꯑꯔꯥꯟꯕꯅ ꯀꯅꯥꯅꯣ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯗꯥꯎꯟ ꯑꯣꯏ ꯂꯩꯌꯨ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯁꯨ ꯈꯪꯉꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯁꯨ ꯗꯥꯎꯟ ꯑꯣꯏꯔ ꯂꯩꯌꯨ ꯃꯥꯅ ꯒ꯭ꯔꯦꯠ ꯑꯣꯏꯕ ꯅꯠꯇꯦ ꯀꯅꯥꯝꯇ ꯈꯪꯉꯕ ꯄ꯭ꯔꯖꯥꯅ ꯌꯥꯗꯕ ꯄ꯭ꯔꯖꯥꯅ ꯗꯤꯄꯦꯟ ꯇꯧꯕ ꯄꯣꯠꯇꯨꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯈꯪꯕ ꯑꯗꯨꯒ ꯑꯩꯅꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩꯉꯩꯁꯦ ꯂꯣꯏꯅ ꯋꯥꯏ ꯑꯗꯨꯒ ꯀꯝꯃꯨꯅꯤꯇꯤꯁ ꯑꯦꯅꯤ ꯗꯤꯃꯥꯟ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯣꯏꯅ ꯍꯤꯡꯉꯤꯅꯤ ꯅꯥꯒꯥ ꯀꯨꯀꯤ ꯑꯗꯩꯗꯤ ꯃꯩꯇꯩ ꯑꯗꯩꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯣꯏ ꯍꯤꯡꯉꯤꯅꯤ ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯌꯥꯎꯕꯤꯔꯛꯇꯕ ꯗꯤꯄꯦꯟ ꯇꯧꯔꯛꯇꯕ ꯃꯌꯥꯝꯁꯦ ꯌꯥꯎꯋꯤ ꯅꯍꯥꯟ ꯔꯤꯂꯦꯗ ꯀꯣꯀꯣꯃꯤꯅ ꯇꯧꯕ ꯃꯌꯥꯝꯗꯨꯗ ꯌꯥꯎꯋꯤ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪ ꯇꯣꯛꯑꯁꯦ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯉꯣꯏ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯕꯤꯔꯣ ꯃꯅꯤꯄꯨꯔꯁꯦ ꯀꯟꯇ꯭ꯔꯤ ꯅꯠꯇꯦꯀꯣ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯅꯦ ꯈꯪꯕ ꯁꯤꯗ ꯃꯣꯗꯤꯅ ꯌꯦꯡꯗ꯭ꯔꯤ ꯃꯔꯝꯁꯦ ꯁꯤ ꯑꯗꯨꯝ ꯈꯪꯕ ꯃꯌꯥꯝ ꯌꯦꯡꯉꯛꯀꯅꯤ ꯇꯞ ꯇꯞꯅ ꯁꯨꯝ ꯌꯦꯡꯉꯛꯀꯅꯤ ꯇꯞ ꯇꯞꯅ ꯁꯨꯝ ꯏꯐꯦꯛ ꯇꯧꯔꯛꯀꯅꯤ ꯕꯣꯔꯗꯔ ꯃꯌꯥꯅꯤ ꯕꯣꯔꯗꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯇꯦꯂꯤꯖꯦꯟ ꯃꯌꯥꯝ ꯑꯃ ꯗꯤꯄꯦꯟ ꯇꯧꯔꯛꯄ ꯗꯔꯀꯥꯔ ꯑꯣꯏꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯐꯪꯉꯛꯀꯅꯤ ꯈꯪꯉꯕ ꯑꯗꯨꯗꯨꯁꯨ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯐꯥꯎ ꯍꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯅ ꯋꯥꯔꯛꯏ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯔꯛꯏ ꯑꯩꯒꯤ ꯏꯄꯥ ꯑꯩꯒꯤ ꯏꯃꯥꯅ ꯊꯝꯃꯝꯕ ꯑꯩꯒꯤ ꯁꯨꯔꯣꯟ ꯆꯥꯔꯣꯟ 4 ꯖꯦꯅꯦꯔꯦꯁꯟꯗ ꯊꯝꯃꯝꯕ ꯂꯝꯅꯤ ꯍꯥꯏꯗꯅ ꯉꯁꯤꯐꯥꯎ ꯀꯜꯂ ꯂꯥꯛꯑꯦ ꯁꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯗꯤꯄꯦꯟ ꯇꯧꯁꯤ ꯑꯗꯨ ꯍꯌꯦꯡꯗꯤ ꯅꯪꯅ ꯂꯩꯔꯤꯕ ꯅꯔꯟ ꯅꯪꯅ ꯊꯝꯃꯤꯕ ꯅꯔꯟꯗꯣ ꯍꯌꯦꯡ ꯑꯗꯨꯝ ꯆꯦꯜꯂ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯤꯃꯗꯤ ꯈꯪꯕ ꯑꯣꯕꯖꯥꯔꯞ ꯇꯧꯔꯒ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯃꯌꯥꯝ
ꯀꯝꯃꯨꯅꯤꯇꯤ ꯍꯥꯏꯕ ꯂꯩꯇꯦ, ꯑꯃ ꯍꯥꯏꯕ ꯂꯩꯇꯦ, ꯈꯨꯠꯇ ꯆꯦꯜꯂꯤꯕ ꯏ, ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏ, ꯊꯃꯣꯏ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯁꯦ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯑꯣꯕꯖꯥꯔꯕ ꯇꯧꯔꯒ ꯊꯝꯍꯧꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯝꯕꯒꯤ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯊꯣꯛꯂꯛꯏꯕ, ꯏꯆꯥ ꯏꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯤꯡꯕ ꯉꯝꯍꯧꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯤꯃꯗꯤ ꯊꯝꯖꯒꯦ ꯃꯌꯥꯝꯗ꯫ ꯁꯤ ꯃꯃꯤ ꯍꯣꯞꯁꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯕꯥꯏ ꯕꯥꯏ꯫